ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ ꯲꯹ ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯊꯣꯏꯁꯨ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯈꯔ ꯊꯛꯆꯤꯟꯕꯗꯒꯤꯗꯤ ꯁꯣꯔ ꯐꯨꯜꯂꯝꯕ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯦ꯫ ꯑꯃꯨꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯤ, "ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯉꯧꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯃꯃꯥ, ꯑꯩꯁꯨ ꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯆꯔꯝꯁꯦ ꯍꯦꯛꯇ ꯐꯨꯟꯒꯠꯂꯛꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯃꯨꯊꯣꯏꯅ, "ꯑꯁ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤꯅꯦ ꯄꯪꯀꯤꯗ ꯀꯤꯗ ꯇꯧꯔꯤꯁꯦ꯫ ꯁꯤꯗ ꯅꯠꯇꯦ, ꯍꯟꯗꯛꯇꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯔꯤꯌꯦ꯫ ꯑꯍꯤꯡꯗꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ, ꯂꯥꯏꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯧꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯃꯃꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ, ꯊꯪꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯕꯨ ꯇꯥꯔꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕꯣꯏ ꯈꯟꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯩꯅꯅꯦ ꯑꯍꯤꯡ ꯊꯣꯛꯄꯗꯨꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯇꯅ ꯊꯣꯛꯂꯨꯕꯅꯤꯅꯦ, ꯍꯦ꯫ ꯑꯗꯣ ꯃꯊꯪꯗꯗꯤꯅꯦ ꯑꯩꯕꯨ ꯍꯧꯗꯣꯛꯂꯝꯂꯒ ꯊꯣꯛꯀꯦꯁꯨ ꯊꯣꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯉꯧꯁꯅꯥꯁꯨ, ꯍꯣꯏ, ꯑꯗꯣ ꯅꯪ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯨꯊꯣꯏꯁꯨ, "ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ, ꯂꯣꯏꯔꯝꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯧꯁꯅꯥꯅ, "ꯑꯗꯨꯗꯤꯅꯦ ꯆꯥꯔꯨꯅꯕ ꯇꯧꯔꯁꯤ, ꯆꯠꯂꯣ, ꯑꯩꯁꯨ ꯂꯥꯛꯂꯒꯦ" ꯍꯥꯏꯔꯤ꯫ ꯑꯃꯨꯊꯣꯏꯁꯨ, "ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ, ꯀꯨꯏꯕꯤꯔꯛꯂꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯉꯧꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯑꯩꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯏꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤꯕꯁꯦ ꯏꯇꯥꯎꯊꯣꯏꯕꯅ ꯈꯪꯈ꯭ꯔꯕꯖꯥꯠꯂꯥ? ꯃꯥꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯇꯥꯟꯅꯗꯨꯅ ꯇꯧꯔꯛꯂꯤꯕꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯍꯌꯦꯡꯃꯛ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯊꯣꯏꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯟꯅ ꯀꯧꯔꯛꯂꯤ, "ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯕꯤꯔꯤꯒꯦ? ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯉꯧꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ, ꯂꯥꯛꯂꯦ ꯃꯃꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯑꯃꯗꯤ ꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯗ, "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤꯅ ꯊꯕꯛꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ, ꯑꯗꯨꯅꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ." ꯊꯣꯏꯕꯁꯨ, "ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯂꯣꯏꯁꯤꯜꯂꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯩꯒ ꯇꯧꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯉꯁꯤ ꯏꯕꯥꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯖꯅ ꯂꯥꯛꯅꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯝꯂꯅꯤ, ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯈꯤꯗꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯀꯣ" ꯍꯥꯏꯔꯤ꯫ ꯊꯣꯏꯕ ꯑꯗꯨꯁꯨ, "ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ, ꯅꯃꯧ ꯅꯨꯄꯤꯒ ꯅꯁꯨꯁꯤꯡꯒꯗꯨꯁꯨ ꯋꯥꯕꯗ ꯂꯣꯏꯔꯝꯂꯅꯤ" ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ, ꯍꯣꯏ, ꯆꯪꯂꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯂꯩꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 28 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 30 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫